Akashvani Imphal Kshetrimayum na pau pazari ahanbada maru oiba pau. Rajapal Ajay Kumar Valan hairi ek Bharat Shrestha Bharatna leba asibu amata oina punsinduna apunma Bharat ama sagatnaba honari. Pradhan Mantri Narendra Modi gi pukning yuwa Man Ki Baat ki chama kuntra mari shuba episode ngasi ayu pung taramathoida Akashvani gi thongda sandokani amasung kuntra mapun suba National Games sanagadaba Meghalaya gi Integrated Multipurpose Sports Complex Kendra gi Youth Affairs amasung Sports Mantri Dr. Manshuk Mandavia amasung Mukhya Mantri Corner K Samana punna sangakre. Rajapal Ajay Kumar Bhalan hairi ek Bharat Shrestha Bharat Thaurang asigi makhada leba asigi tongan ba mafamda leiriba miyoising amasung mahiroisingbu amato oina punsinaduna apunba Bharat nama sagatnaba honari. Dadra and Nagar Haveli, Daman and Diu, Union Territory Oina Amadi, Mizoram, Arunachal Pradesh, Bihar, Rajasthan, Orissa, Himachal Pradesh, Gujarat, Maharashtra, Sikkim, Amasung Goa, Raja Singh Seng Kibagi Numit Palan Thorongarang Imphal Manipur State Film Development Society da Pangtokre. Thorom aduda Rajapal Nahai, Amat Oiba, Chakwatpa, Apunba Bharat Ama Sagatpada, Raja Singh Amasung, Union Territory Singh Asina, Lauriba Thaudangbu Leba Asina, Chaune Ikai Khumnei, Mangna Hai, Manipur ki Chakolaba Kala Sanskriti Amasung Heritage Sana Konabada, Raja Asina Lauriba Thaudangna, Varaki Chakotpagi Lambi Asida, Achoba Mapama Makalli. Thoramadu da Saru Yaraduna Mukhimantri Yumnam Khemchana Hai, Lebasi ki Tongan Bad Na Chanabi Amadi Kala Sanskriti Bu Yokotuna, Apunba Bharat Ama Saganana Bagi Wakalonda, Pradhan Mantri Narendra Modi ki Miyeng Makhada Ek Bharat Shrestha Bharat Thosilasi Packet Pani, Masigi Pandam Asi, Pangana Bahonabada, Raja Singh Amasung Union Territory Singh Asina, Kala Sanskriti Seltum, Samas ki oiba lamsing da lauriba thaudangbu ekoina ikai kumnagadabani haina Mukhimantri na Phongdokhi. Thoram aduta Goa gi Rajapal Sri Puspapati Asok Gajapati Rajugi video message amasu utki Jawaharlal Nehru Manipur Dance Academy gi artist in a cultural performance amasu utki thoram aduda MLA Singh civil amadi police ki mukok tongbo official kaya su saru yakhi. Security Force nangarang Imphal is the lagi new check-on era dagi laluluk amagi kadar ama fare bami adu miyam dagi namduna sel khaibada chenabani hairi Manipur Police Control Room na thadarupa cherol aman hai Imphal is the lagi khongmal mangjindagi Manipur Police na miyo amadagi beer can changa yankai matoi fagale miyo asidagi card amasu fagatki. Assam Rifles na Rise asida santi amasung tangtu leitaba phibam da hanjil anana bagi pandam da lamdam asigi CSO Singh Club Mayra Paibi amadi Kulgi Luchingba Singh unabduna wari watai shana bagi thabak chathari. IGR South Headquarters ki pawn hai Assam Rifles na nambol amasung Chandra Khongi Mayra Paibi Singh, Thobal gi CSO Singh, Lilongi Muslim Luchingba Singh, Lemram High School gi principal amasung Kulgi Luchingba Singh ngarang unakre unaba adu da Rise asigi security ki phibam Kaungru Masel gi mari Jason Hanaba amasung miyam gi lantum amadi punshi kanana ba paikhatpa thaurang singi matang da khanaki. Assam Rifles na Bisnupur Zilla gi Nambol gi Mayra Paibi Singus unaki maduda Assam Rifles ki makaidagi analaying amadi naha singbu lamjing bibagi kyamna chingba sing pangthokpa yauna aranba paw sandok padagi chection na bagi matang da su khanaki. Amaromda Assam Rifles na Chandian Zilla gi Palel Garrison da midline bagi kem ama pangthokhi maduda miyo cham Nipuhumdoi Layengki. Kuki Inpi Manipur Kimna Manipur gi Kuki Jota but Jelasing the Chataraki ba total shutdown matam kragi oin handokre Lubasina Tadorpa Cherol Manahai Kongtang asi Sarkaga Hoki Banuminini asida unaduna wafom kaya kanaraba matunda total shutdown handokna ba ware basi lobani. Nomaizing Reserve Forest ki manung chanwa Imphal is the lagi sanasabi umangdagi kalakiba atangba chum Bengal Monitor Lizard amangarang Forest Bid Office Gwaltabigi staff sina Manipur Zoological Garden da kusin nakre hari bachum makal adu sanasabi dagi miyoy amana thengnarakibani. Pradhan Mantri Narendra Modi gi pukningi wa Man Ki Baat ki chama kuntra mari suba episode ngasi ayu pung taramathoida Akashvani gi thongde shandokani thoram asi AIR News DD News PMO amasung Information and Broadcasting Mantraloy gi YouTube channel singdasu live streaming tawduna sandokani thoram asi LRS Surachandpur dasu sandokani masigi Manipuri wahan thok Pradhan Mantri na wangang ba hek loibaga Akashvani Imphal na sandokani masing asi numidang pung nipan dasu amukhan na sandokani Dialect loan sing na hayaning thokaba numita shandokani tabiri pa pawasi Akashvani Imphal dagini.
Kendra ki Youth Affairs amasung Sports Mantri Dr. Manshuk Mandhyava amasung Meghalaya ki Mukhyamantri Corner ke sangmana punna Silong ki polo da leiba JN Sports Complex da Integrated Multipurpose Sports Complex ngarang sangakhre. Kontrama Punsuba National Game Listing ani Kuntaret Meghalaya na yumbu oduna pangthoknabagi damakta yana warot amasu sahi tongnakhi. Game sida awangnon polamdamgi ate raja sindasu tongan ba masana kya pangthokani. Tharum atu da wangang bada Dr. Manshuk Mandhyava na hai Meghalaya asi seltum amasung infrastructure ki lam kaya da chakholagliba rajya amani rajya asigi GDP ki chang wangkhalagli mangna hai awangnon polamdamda leiba asigi misingi chada mari oirabasu leiba asigi Khelo India Center gi chada kun manga di lamdam asid leiri. Dr. Mandhyava Meghalaya da High Altitude Center ama linkana basu lokthokhi. Karnataka da Congress Legislature Party ki luchingba DK Shiv Kumar na rajya adugi anoba mukhyamantri oina wasak lauragani ngarang pangthokhiba Congress Legislature Party ki mifamda mahakpu dol asigi luchingba oina khankhibani. Bengaluru da pawmisinda wangang laduna AICC ki General Secretary Kshetrimayum Gopal na hai DK Shiv Kumar bu yenaba leitena dol asigi luchingba oina khankhibani. DK Shiv Kumar na sarkar semnabagi damak rajyapal ga unagani lagliba yumsik se nimita wasak lawagi thoram pangthokani. Indian Premier League cricket के फाइनल दंगसी गुजरात टाइटंस का रॉयल चैलेंजर्स बैंगलोर का अहमदाबाद की नरेंद्र मोदी स्टेडियम द सानरगनी मैच असी निमिदाम पुंग तेरे मखाइदगी सानाबा होगनी न्यू चंडीगढ़ द सानिखिबा क्वालिफायर 2 की मैच अमदा गुजरात टाइटंस ना राजस्थान रॉयल्स बु विकेट ते थोइदुना फाइनल चंगलखिबनी ngasi phongba pauche singi maru eba paugi damak hoji Okram Umadini leire Umadini Thagachari Chitrabhanu Chief Minister na Santi amasung chaukhatpa puraknaba wafam thamlakpa Imphal Ukrul Lambi Phauna Danaba Taukhairamaba amasung Kharam Baifeida Yum Kharamai Thadoklambagi Pauna ngasi phongba pauche singi maruiba pau oiri Sangai Express Manipuri edition da Imphal Ukrul Lambi Taukhaiduna Thadat Lamle Kuki Taba Mafamgi total shutdown gi khongjang handokre haiba pauna ahanba headline tauri Special Intensive Revision SIR gi thabak hokre BLO singna yum da lakpada mateng pangbiyo haiba Imphal East ki election officer gi wafamna pauche asigi anishuba headline tauri Laikhidraba truck driver da lupa lakh tara gi ex gratia piragani haina Chief Minister Yumnam Khemchana lauthokre Manipur Truck Owners Welfare Association na lupa lakh amagi tengbang pikre Tangkhul CSO singna su mateng tawrakli haiba pauna Sangai Express English edition gi hanba headline tawri Chief Minister na Santi amasung apunba chaukhatpa lamdam ama oihannabagi wafam thamlakli haiba pauna People's Chronicle gi anishuba headline tawri Maheiroi khunai gi damak yengduna Santi amadi tangdu leitaba hanjil hannaba CM na appeal tawrakpasu paw asigi manung channa sub headline piri Kuki militant singna akanba maongda nongmai kapnakre Imphal Ukrul Lambi su excavator sizinaduna tawthoklaga mi chalhandaba ngamli haiba paw asina poknafamgi hanba headline oiri Huyan lan pawda Kharam Baifeida Kuki terrorist masel khut thoknakhibagi report fangle Khulgi mi lainadraba yung khara tumna mai thadoklamle haibasina anishuba headline tawri Myanmar gi President Min Aung Hlaing leibaksida thunglare haiba paw amasu pawche asigi ahanba lamai da fongli Kuki na truck driver hat khiba yaningdaba phongdoktuna driver singna steering thadokre Laikhidraba Nitish Kumar gi imungda lupa lakh tara ex gratia pigadori haiba paw asina sana laibaki anishuba headline oiri DGP oiragadaba Mukesh Singh Manipur da thunglakre haiba paw pauche asigi ahanba lamai da fongli Commission of Inquiry Manipur Violence Lising ani kulhumdoi gi chairman amasung member sing hauzik Manipur da yengsinba lakli haiba paw Manipur Mail gi anishuba headline tawri Akoibagi fibam honglakpana thawai panbasingda chaitheng pirakli haiba Environment and Climate Change ki director na phongdorakpa wafam Sangai Express Manipuri edition gi anchor kalam da phongli Commission of Inquiry gi chairperson na luchingba timna relief camp yengsinkhre Chief Minister ga unakhre haiba paw huyan lan paw gi ahanbalamai da phongli State sin bathungna SIR hokre haiba paw sanalaiba ki ahanbalamai da phongli Chitrabhanu Thagachari Umadini Arwebada Maroiba Pau Amukhana Rajapal Ajay Kumar Valan Hairi Ek Varat Shestra Varat na Leba Sib Amatoina Punsinaduna Apunba Varat Ama Sagatna Bahonari Pradhan Mantri Narendra Modi ki Punikiwa Man ki Baki Chama Kuntramari Suba episode ngasi ayu pung tara matoida Akashvani ki thongde shandokani amasung Kuntrama Pansuba National Games Sanagataba Meghalaya ki Integrated Multipurpose Sports Complex Kendra Youth Affairs amasung Sports Mantri Dr. Manshuk Mandhyava amasung Mukhyamantri Corner ke Sangmana Punna Sangakre Paul Zeri